MLA Amana Speaker the Uncivilised Oiba Wangang Ngangkhiba Laibak Thibani Khemchand Manipur Legislative Assembly ki Speaker Yumnam Khemchand na haikre tha asigi taraga mapan da pangthokhiba Manipur gi amata ngairaba Rajya Sabha ki seat amagi mikhal numita masak maming di haining daba MLA Amana Uncivilised Oiba Wangang kaya ngangkhiba gi ipau TV da sandokhiba du Laibak Thibani wafam asi ngasi Yairipok Azad High School da hangba quarantine center da chana thaknabo polam kaya khusinna ba chatpada Speaker na paumi sing da phongdokhibani Speaker na makha taraduna Speaker da pen daba leirabade mafam chaba forum amada chatlaga wakat pa yai Supreme Court Pauba Speaker na tauba yaba rule mayam ama piduna leire Politics ki oinadi politics ki wangang biyo legislature amana Speaker amabu hunduna pangangang ba Laibak Thibani haina so Speaker Y Khemchand na paumi sing da phongdokhi yamna nungaiba atopa paw amana COVID-19 layang na ba Hidak Puthokhre Drug Farm Glenmark Pharmaceuticals na Faviflu haina maming thonba antiviral drug Favipiravir ngarang Puthokhre hidak makhal asi COVID-19 yamna kanna nadaba anaba phawbada layeng bada sizinaba yaraba tablet amada lupa chamaga taruk pibani haire tablet kuntraga marigi strip amada lupa lising ahumga chamanga piraga leiba phangani haire Faviflu asi ahanba oral Favipiravir approved tawraba India gi COVID-19 layeng naba hidak ni